Please subscribe, share and comment and support us. Tara-taret suba pandu. Numidang phana thengle Meherali mapa macha makhoi mayam sangbana bigi luhongba yaururaga halakpa. Imong hek changlakpada yum changlamba Orlina nupa pakhang ama ngairi. Phana kuire haina Meherali da tami. Meherali mapi marol hongdoktana jumdring changlakle phamna phamkal adumda. Phamlam liba pakhang duna phampham dagi hogatuna Meherali da makutlona duna ikai khumnai. Meherali na suwai. Nangsilu kari wagina ibunga. Pau amatang tamjage lakpani. Kanagi pau no. Longa chingi umapati ki mandira laiba Swamiji gini. Oh kari tawre kari hairakpage. Swamiji du sandhya arti gi lengthok lakpada tusinduna yamna kanna ngamdraba male. Ngasigi wara kayam kanna ngamdre ibunga. Yamna akupati khangjarakte pausi mandir chatluba aigi marup amana hairambani. Oh hojimmak chatpana phagadra. Hojiti thenglagadra khanjai. Doctor kadi ngamganina ai madudi haijaba ngamdre. Ihe aidi ikaw kawrure cha phan ko. Tada ama lairambaduna hai mahi pithak pire. Ai cha thakchade saheb. Ai hak chacharage. Phare ibungo wana ngaibiramle. Pausi haibiraba onthokna nungaire. Seba langwa mathong charam laroi waroganu. Saram taramlaga pakhangdu adum thokre. Meherali paudu tabada kari tausige haujimak chatsira khali machanupi bu kawi Amina mapana hek kaubaga khumna tholai mapana hai sangbana bi mama machagi matau ubada pukning khara naure nungaitaba pau amachu tamlare kari pauna apa nangi chachadu sandhyati ki thoklakpada tusinduna yamna kanna ngamdre haine hauji chatpana pharibra khangdre kayam kamna ngamdaba oiridage Hojiti thenglani apa driver su leite apa su yamna waramnani hayeng nganta chatpana pharoidrane nupaduna su adum hairami hayeng na pharani apa kayam thina soklei haibage ma su urakpa natraba male pau chelakpa oira male kayana tai charam kadawa mande nangi chacha do mau chokna ui chafam thapam khangdawa makai chingmanda koicha chatlubagi masadu hangatpa ngamdribagum ui adugi mathakta chara heli bratta tauri hai numidang oh numidang khuding chara henba adu bahakna kalam dabasu yaida kallabadi mandir maktagi mi lakpa yaina hoi aisu adum khali adubu mandir adudadi bamon adu matang leiba mali khangdre chacha nungaiba pau amata takhidre nangi chacha do numit chuppa kari gumba wakhal amada luptuna leiba mali mabukti chaujaba marai bukti kaya phattaba mita male awa anagi pau tabada matomta khangba ngamjadaba mitani magi thamoi nungda maigi chingum karigumba ama omduna chaklibra khangde aisu adum ningi apa aiga sangbana biga chatlubada mahagna sangbana bigi ningba kaibagi mataudu mahak khangbi bagum tawi machada gum mapukning thogatpi adugumba pukcheldu chelamdrabadi mana karigi amirki damak adu byamna wabigani apa mahag yamna thina soklamba tarabadi mana yaba yadaba namduna doctor bu yenganchi madugi kharaj aikoi puthokchi aidi nahan magi phibam tu ubada adum tawsira khanbani adubu ibema mahagna thajajaba wakal ama leibaduda aina takshin bangamdabani ipa chatlukige aduga khangani aduga apa yamna kanna ngamdaba oirabadi sangbisu amuktang pubiningi magi wangang tabadagi sangbigi mapuk onkiba male khali aidi oiba yai makoi gumba midi mapuk olan bangambani adubu mangani chakouba loidra makhaidi sangbidi kadaidagi chathokpa yagadage makoi gi chanabi ama lei loiraga pubiba haibaduni phare nahaksu warirani potha jaruro ipa nganta chatluge mapa macha animak numidangi chaklen chanaba pothananaba mahai sem sanakre Meherali numidang do wana leli Swamiji bu uning bana nong hek ngalakpada mahak chatkadawbagi sem sare driver yorokpaga longa chinglomda adum khongsalakle chingkhong yoroklabada achat awok mitana pumnom nomlambadu urai Meherali nungsa thiba mapoi chena chingdu kakhallaktuna mandir lairiba then machadu phanglaklabada
मीना फिंगो फौबगुम तिलमले स्वामीजी मगना यामना चांदीबा मिसक ओरबसु मयामदुगी मरक्ता नमजा नमथेकनदुना चंगबा हंगोयदुना मेहरालीना अहल ओरब तौबा जात्री अमदा आज्ञा काशीदासता मागी ममिंग मथा ताक्तुना महाक आज्ञाबु अमुतंग उनजगे हायबगी पाव अमतंग पिबिनबा हायजबदा हराव हराव याबिरे नुपादुना आज्ञादा पाव पिबा चतख्रे पंकुई कुइदना आज्ञा काशी मियाम मरक्ता फावदुना ममाय ममित इपोम पोम नुसुक नुंजानना लेंथोक्तुना मेहरालीबु तरामना ओगलरे साहेब लेंलकपा यामना तान चारे उमापति की कृपानी आई पाव चेनफम खंगद्रदुना खंजरंबनी सोमदा लेंबिरउ मेहरालीना इंगक येंगलई ngarang numidang athengbada paw laklamba pakhangdubu aigya khoina thabirakpa natrabra pawla I haiba saheb aikhoi di thakidena umapati ki kripani Kasidas mandir lomda onsilaga makhut ani thangatuna ngati katli mapi ira chenba makhai machinda soli he umapati he shankar kripa tawbiyu nangi kripa mangaire meherali ga makhoi ani sangma chadu yauragle आज्ञाना थोंग तु तपना हांदोकलगा मखोय अनिमक इमुंगदा चंगलगले स्वामीजी पिकलबा हिदान मचा अमदा अवाबा खांबगुम ममी अनिमक उसिंदुना तुमिन हितलमली हुया ओइरबना फक मचा अमदा नहा पाखंग अमा फमलमलिबदु नतना कनासु लैते काशीदासना स्वामीजी गी नाकता फमले तकनारुबा यावदना काशीदासना पाखंगदुबु इंगित तौदुना मपालोमदा थोखनख्रे महाकना खुयारोमदा थारिबा फक्तुदा फमलरे स्वामीजी ने यामना तपना हायरई साहेब लेंबिरकपा यामना नुंगाइजरे पाउ सेंसी हायनारंबनी आइगी पाउसी फंगबिब्रा ngarang numidang athengbada pakhang amana स्वामीजी तुसिनबदगी ngamdaduna leire haina tamle aina luhongba chatlubadagi halakpada mahak ai bungairami yumda aigyana pau cherambasi yai Kasidasna khume साहेब तसु हाइजरमलिबनी आई कनादा पाउ चेंसिगे खंजरमबदा ngairi अइहाक चेंजखिदे उमापतिना कृपा तौबिबनी स्वामीजी ओ मागी कृपा ngaktani स्वर सान होन्थै हकचांग दि खरा नुंगाइ बिरबा नत्रा हौजि खरा दि पोथारे साहेब कंदमनो तौखिबनो आइसु भाब ताहौद्रे नुमिदांग वाइदुदा आइगी मरु अमदगी चिथि अमा फंगे मदु पाबा लोरगा मंदिरदा चटके थोलकपदा कोक ngau phing तौखि थोंगी थोंजिन पाइगे लामलमी मखा करम तौखिबगे अदुम भाब ताद्रे आइने ज्ञान तारकपदा अइहाक फमुंगदा मयामना लाइकन्नदुना लेरमले साहेब अमुक्तंग उनरबदी हाइबगी ngaइजरमबनी उमापतिना किपया तौबिरे पाखंग अमना पाव हाइरे हाइबा नत्र साहेब मानी लुहोंबा लोइरगा हलकपदनी फना थेंगलबा मतांगदनी इबेमगी ममानबी अदुगिरा मानी स्वामीजीना बिबिखिबा सेनफमदुना नुमित तुमक्तदा अदुम पिजरुई लुहोंबदुसु मागी मतौगा ममागी मतौगा उरुबदा पुकनिंग ओंथोकना नौखि युमदा अमुक हलकपदा स्वामीजी की पाउदुगा तारे नुमिदांग तो ओंथोकना वाना लेनखि स्वामीजी हारिबदु मरु लुकना तुमिन ताई अदुगा हाइरई नौबम थोई साहेब आइना साहेबपु ngaइजरमलिबसी लनाय अरुबा वा अमतंग सिनाजगे निंगबनी यामना वारगद्रा खंगदे आज्ञा काशीदास फमलंबदगी हौगलई स्वामीजी आई मियामजी अमुतंग उनारगा वारी वताई सानाजरुगे फरे आज्ञा काशीदास मेहराली द ताकलम लगा थोखरे मखोय अनि तंगायरबदा स्वामीजी न मखा तारई वाफमजी साहेब ओइबगी हाइजगदौरिबनी ओंथोकु मतांग अमा ओइरे करीमते चिंगनाबिगनु अइहाक स्वामीजी गी लमन तोलिबनी ओंथोकपा हाइबदुनी साहेब आइगी इहाक तकी माइकई मरी मैहौरे आइगी खुदोंग थिबा अवाबा खोंफम कयादा सरुक याबिरगलबा आइगी मरुप अमा हौजिक थानाना फादुना थमली हाइबगी पाव पिरगले ममिंग मोबा मरिंग कौई मोलांग मरिंग खुंदगिनी आइगा लुना तिनजबा मरुपनी हाइबगिनी स्वामीजीगा तिनबा मरुपनी हाइबगी मानी साहेब आइना नुपा मचा अमीरगी खोंगुल लिबा ngamkhriबसी मागी मपानदगिनी मसी अइहाक साहेब त फावबा ताखिद्रबनी महाकपु चेनबिरकद्रा किबदगी ओह अदुदी अमीरबु फाखिबगी वफमगिरा मदुगी नते साहेब अइगिया हक्तक्किनी वारीदु तमजगे सांख्रबा वारीनी महाकु ngamkhai लेतना ओतपिरमलगनी निंगे वारीसी ताबिरगा खंगबिगनी ताकपियु करीमता चिंगनाबिगनु ख्वाइनदी आइबु साहेब फावबा यावना स्वामीजी हाइना कौबिरी
ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯅ ꯂꯩꯈꯥ ꯇꯥꯔꯕ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯩꯍꯥꯛ ꯑꯆꯧꯕ ꯃꯔꯥꯜ ꯑꯃꯒꯤ ꯑꯋꯥꯐꯝ ꯇꯥꯔꯨꯔꯕ, ꯍꯧꯖꯤꯛꯁꯨ ꯇꯥꯔꯤ ꯍꯥꯏꯕ ꯌꯥꯔꯤꯕ ꯀꯦꯌꯥꯗꯤ ꯑꯃꯅꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯌꯦꯡꯈꯠꯂꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤꯕꯣ? ꯃꯥꯅꯤ ꯁꯥꯍꯦꯕ, ꯑꯩꯍꯥꯛ ꯃꯤ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯐꯪꯂꯕ ꯃꯤꯁꯛꯅꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯁ꯭ꯋꯥꯃꯤꯖꯤ ꯔꯣꯝꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯌꯥꯝꯅ ꯇꯥꯏꯑꯣꯟꯅꯔꯕ ꯃꯤꯡꯒꯧ ꯑꯁꯤꯅ ꯑꯩꯕꯨ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝꯗ ꯊꯝꯕꯤꯔꯦ꯫ ꯐꯅ ꯀꯨꯏꯈ꯭ꯔꯕ, ꯉꯁꯤꯗꯒꯤ ꯆꯍꯤ 20ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯅꯤ ꯁꯥꯍꯦꯕ꯫ ꯑꯩꯒꯤ ꯍꯛꯄꯥꯟꯅꯔꯤꯕꯤ ꯅꯨꯄꯤꯕꯨ ꯁꯥ ꯉꯥꯒꯨꯝ ꯅꯝꯍꯥꯗꯨꯅ ꯃꯁꯥ ꯁꯣꯛꯈꯤꯕꯒꯤꯗꯃꯛ ꯂꯝꯆꯠ ꯅꯥꯏꯗ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯤ, ꯃꯗꯨꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯊꯥꯈꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ꯫ ꯕꯤꯆꯥꯔꯒꯤ ꯃꯇꯝꯗ ꯑꯩꯕꯨ ꯃꯤ ꯍꯥꯠꯄꯒꯤꯗꯃꯛ ꯄ꯭ꯔꯥꯅꯗꯟꯗ ꯄꯤꯔꯝꯃꯤ꯫ ꯃꯊꯛꯀꯤ ꯀꯣꯔꯠꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯃꯤꯌꯥꯠ ꯄꯤꯕꯗ ꯑꯣꯟꯊꯣꯛꯄꯤꯔꯝꯃꯤ꯫ ꯆꯍꯤ ꯑꯃꯔꯣꯝ ꯃꯅꯤꯄꯨꯔ ꯖꯦꯜꯗ ꯊꯝꯂꯝꯕꯒꯤ ꯇꯨꯡꯗ ꯑꯩꯕꯨ ꯍꯥꯏꯗ꯭ꯔꯕꯥꯗ ꯖꯦꯜꯗ ꯄꯨꯔꯝꯃꯤ꯫ ꯑꯩꯅ ꯅꯤꯡꯂꯝꯕ ꯄꯨꯝꯕ ꯄꯨꯝꯇꯣꯏ ꯇꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯕꯤ ꯑꯃꯠꯇ ꯉꯥꯏꯖꯕꯤ ꯏꯆꯥꯅꯨꯄꯤ ꯑꯗꯨꯒ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯃꯃꯥ ꯑꯅꯤꯁꯤꯒꯤ ꯃꯋꯥ ꯃꯄꯥꯎ ꯑꯃꯠꯇ ꯇꯥꯗꯅ ꯆꯍꯤ 8 ꯂꯩꯔꯛꯂꯕꯗ ꯑꯩꯍꯥꯛ ꯑꯉꯥꯎꯕꯃꯛ ꯑꯣꯏꯔꯝꯃꯤ꯫ ꯄꯣꯛꯅꯐꯝ ꯂꯝꯗꯝꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯑꯩꯍꯥꯛ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯑꯩꯍꯥꯛ ꯁꯤꯔꯒꯦ ꯍꯥꯏꯅ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛꯅ ꯁꯤꯌꯨ ꯍꯥꯏꯕ ꯇꯝꯗꯔꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ, ꯑꯩꯒꯨꯝꯕ ꯑꯣꯛꯇꯕ ꯀꯦꯌꯥꯗꯤ ꯈꯔꯅ ꯖꯦꯜ ꯊꯨꯒꯥꯏꯗꯨꯅ ꯆꯦꯟꯅꯕꯒꯤ ꯋꯥ ꯇꯥꯅꯕꯗ ꯑꯩꯁꯨ ꯌꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯖꯦꯜꯗꯒꯤ ꯆꯦꯟꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯌꯦꯡꯕꯅ ꯐꯔꯦ ꯈꯜꯂꯝꯃꯤ꯫ ꯋꯥ ꯇꯥꯅꯕꯗ ꯌꯥꯎꯔꯤꯕꯅꯤꯅ ꯂꯩꯍꯧꯔꯕꯁꯨ ꯑꯩꯍꯥꯛ ꯑꯣꯟꯊꯣꯛꯄ ꯐꯤꯚꯝꯗ ꯂꯩꯕ ꯇꯥꯕꯅꯤꯅ ꯑꯩꯍꯥꯛ ꯌꯥꯎꯗꯕꯁꯨ ꯌꯥꯈꯤꯗꯦ꯫ ꯅꯣꯡꯃꯩ ꯒꯨꯂꯤꯒꯤ ꯃꯔꯛꯇ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯊꯧꯔꯥꯡ ꯃꯥꯏ ꯄꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯅꯤꯡꯊꯤꯅ ꯈꯪꯗꯕ ꯑꯩꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯀꯥꯏꯅꯔꯛꯂꯕꯗ ꯏꯁꯥ ꯏꯔꯣꯝꯗꯣꯝ ꯂꯣꯠꯄ ꯑꯣꯏꯊꯣꯛꯈꯤꯗꯦ꯫ ꯑꯩꯈꯣꯏ 8ꯀꯤ ꯃꯅꯨꯡꯗ ꯑꯩꯒ ꯀꯦꯌꯥꯗꯤ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ 5-6ꯅꯤꯔꯣꯝ ꯂꯩꯔꯒ ꯖꯪꯒꯜ ꯑꯃꯗꯒꯤ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯔꯝꯃꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯑꯃꯨꯛ ꯑꯩꯍꯥꯛ ꯆꯍꯤ 9 ꯃꯤꯌꯥꯠ ꯇꯥꯔꯝꯃꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯑꯁꯨꯝ ꯇꯥꯔꯝꯕꯗꯒꯤ ꯁ꯭ꯋꯥꯃꯤꯖꯤꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤꯅ ꯄꯣꯊꯥ ꯁꯝꯊꯔꯛꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯄꯣꯛꯅꯐꯝ ꯏꯔꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯊꯥꯖꯔꯨꯗ꯭ꯔꯦ꯫ ꯑꯩꯒꯤ ꯏꯔꯥꯟꯅ, ꯑꯩꯒꯤ ꯀꯔꯃꯅ ꯑꯩꯅ ꯐꯪꯖꯕꯅꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯊꯥꯖꯔꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒꯦ ꯈꯟꯗꯨꯅ ꯖꯦꯜꯒꯤ ꯀꯦꯌꯥꯗꯤꯁꯤꯡꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯩꯍꯥꯛ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯌꯥꯎꯔꯝꯃꯤ꯫ ꯁꯪꯁꯀ꯭ꯔꯤꯠ, ꯍꯤꯟꯗꯤ ꯇꯝꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯗꯨ ꯙꯔꯃꯒꯤ ꯃꯔꯝꯗꯁꯨ ꯀꯨꯞꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯙꯔꯃꯒꯤ ꯋꯥ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯒꯤ ꯋꯥ ꯀꯌꯥꯃꯔꯨꯝꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁ꯭ꯋꯥꯃꯤꯖꯤ ꯃꯈꯣꯜ ꯐꯥꯏꯔꯛꯏ, ꯃꯈꯥ ꯇꯥꯔꯛꯇꯦ꯫ ꯃꯦꯍꯦꯔꯥꯂꯤ ꯁ꯭ꯋꯥꯃꯤꯖꯤꯕꯨ ꯌꯦꯡꯂꯒ ꯃꯔꯨ ꯂꯨꯛꯊꯩ, ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁ꯭ꯋꯥꯃꯤꯖꯤꯅ ꯃꯈꯥ తాꯊꯔꯛꯏ꯫ ꯀꯥꯎꯔꯒꯦ ꯈꯟꯈꯤꯕ ꯏꯔꯩꯕꯥꯛꯄꯨ ꯅꯨꯡꯁꯤꯖꯕ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ, ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯕ ꯀꯥꯎꯕ ꯑꯣꯏꯊꯣꯛꯈꯤꯗꯦ꯫ ꯀꯥꯎꯒꯦ ꯈꯟꯕ ꯑꯗꯨꯃꯛꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯦ꯫ ꯄꯥꯞ ꯆꯦꯟꯕꯒꯤ ꯍꯧꯅꯕ꯭ꯔꯥ ꯈꯪꯗꯦ, ꯁꯪꯒꯒꯤ ꯗꯣꯏꯔꯥ ꯑꯗꯨꯁꯨ ꯈꯪꯗꯦ꯫ ꯏꯆꯥꯕꯨ ꯎꯅꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯇꯧꯕꯒꯤꯗꯤ ꯑꯗꯨꯝ ꯇꯧꯕ ꯇꯥꯔꯕꯗꯤ ꯁꯔꯇ ꯑꯃ ꯌꯥꯅꯕ ꯇꯥꯔꯝꯃꯤ꯫ ꯋꯥꯗꯨ ꯄꯪꯂꯨ ꯂꯨꯕ ꯅꯠꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯆꯤꯊꯤ ꯑꯃ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯍꯧꯔꯕꯤ ꯅꯨꯄꯤꯗꯨꯗ ꯄꯤꯔꯨꯕ ꯑꯁꯤꯇꯅꯤ꯫ ꯆꯠꯅꯤꯡꯂꯛꯄꯅ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯃꯗꯨꯒꯤ ꯑꯔꯨ ꯑꯔꯥꯏ ꯊꯤꯗꯅ ꯑꯩꯍꯥꯛ ꯋꯥꯐꯝꯗꯨ ꯇꯧꯒꯦ ꯌꯥꯔꯝꯃꯤ꯫ ꯑꯉꯛꯄꯅꯤ ꯁꯥꯍꯦꯕ, ꯃꯥꯒꯤ ꯊꯥꯗꯣꯛꯀꯗꯧꯕ ꯅꯨꯃꯤꯠ ꯅꯣꯡꯃ ꯅꯤꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩꯒ ꯃꯥꯒ ꯑꯩꯈꯣꯏꯅ ꯂꯩꯅꯔꯤꯕ ꯀꯥꯗ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯖꯦꯜ ꯃꯅꯨꯡꯒꯤ ꯃꯤꯔ ꯃꯄꯥꯟꯒꯤꯔ ꯈꯪꯗꯦ, ꯃꯤꯑꯣꯏ ꯑꯃ ꯑꯅꯤꯅ ꯃꯗꯨ ꯇꯥꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯖꯦꯜ ꯃꯅꯨꯡꯃꯛꯇꯗ ꯑꯗꯨꯛ ꯂꯥꯏꯅ? ꯅꯨꯄꯥꯗꯨ ꯑꯔꯥꯏꯕ ꯃꯤ ꯅꯠꯂꯝꯗ꯭ꯔꯦ ꯁꯥꯍꯦꯕ, ꯑꯆꯧꯕ ꯁ꯭ꯃꯒꯂꯔ ꯑꯃꯒꯤ ꯃꯤ ꯑꯣꯏꯔꯝꯂꯦ꯫ ꯄꯩꯁꯥꯅ ꯉꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯊꯥꯒꯗꯧꯔꯤꯕ ꯆꯤꯊꯤꯗꯨ ꯃꯍꯥꯛꯅ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃ ꯂꯣꯠꯇꯨꯅ ꯊꯅꯝꯕ ꯃꯐꯝꯗꯨ ꯈꯪꯍꯟꯅꯕꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯃꯍꯥꯛꯅ ꯂꯣꯠꯂꯝꯕ? ꯃꯥꯅꯤ ꯁꯥꯍꯦꯕ, ꯃꯍꯥꯛꯅ ꯃꯠꯄ ꯍꯥꯏꯒꯗ꯭ꯔꯥ, ꯍꯥꯠꯄ ꯍꯥꯏꯒꯗ꯭ꯔꯥ, ꯑꯆꯧꯕ ꯁꯦꯟꯐꯝ ꯑꯃ ꯃꯍꯥꯖꯟ ꯑꯃꯗ ꯄꯤꯒꯗꯧꯕꯗꯨ ꯄꯤꯗꯅ ꯊꯩꯗꯣꯛꯇꯨꯅ ꯂꯣꯠꯂꯝꯕꯅꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯒꯤ ꯏꯍꯨꯠꯇ ꯖꯦꯜꯗ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯕꯗꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯁꯦꯜꯗꯨ ꯃꯥꯒꯤ ꯅꯨꯄꯤꯗ ꯈꯪꯍꯟꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯇꯥꯔꯕꯗꯤ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤꯕꯅ ꯍꯥꯟꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯑꯣꯏꯔꯝꯂꯦ꯫ ꯁꯤꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯦꯜꯗꯨ ꯐꯪꯖꯍꯧꯔꯕꯗꯤ ꯐꯔꯦ ꯑꯁꯤꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯥ ꯑꯣꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯩꯉꯣꯟꯗ ꯇꯥꯛꯈꯤꯕꯅꯤ꯫
ꯃꯇꯝꯗꯨꯅ ꯑꯩꯅ ꯋꯥꯐꯝꯗꯨ ꯍꯟꯗꯣꯛꯄ ꯇꯥꯔꯕꯗꯤ ꯑꯩꯁꯨ ꯃꯥꯁꯨ ꯖꯦꯜꯗꯒꯤ ꯆꯦꯟꯒꯦ ꯇꯧꯔꯝꯃꯤ ꯍꯥꯏꯕꯒꯤ ꯗꯟꯗꯤ ꯑꯃꯨꯛ ꯐꯪꯕ ꯇꯥꯔꯝꯃꯤ꯫ ꯃꯥꯒꯤꯗꯤ ꯃꯗꯨ ꯃꯔꯥꯏꯕꯛ ꯐꯕ ꯈꯣꯡꯐꯝ ꯑꯃꯅꯤ, ꯑꯩꯒꯤꯅ ꯑꯆꯧꯕ ꯗꯁꯥ꯫ ꯃꯍꯥꯛꯅ ꯑꯁꯤꯃꯁꯨ ꯈꯪꯍꯟꯈꯤ, ꯑꯩꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯑꯩꯕꯨ ꯅꯨꯄꯥ ꯑꯃꯅ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯆꯠꯅꯅꯕꯒꯤ ꯈꯔꯆ ꯄꯤꯒꯅꯤ, ꯑꯗꯨꯒ ꯑꯩꯅ ꯑꯩꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯗꯨ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯁꯦꯟꯅꯒꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝ ꯃꯍꯥꯛꯅ ꯇꯥꯛꯀꯅꯤ, ꯑꯁꯤꯅꯆꯤꯡꯕ꯫ ꯑꯩꯍꯥꯛ ꯏꯔꯥꯏ ꯂꯥꯏꯅ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯊꯥꯗꯣꯛꯂꯛꯂꯦ꯫ ꯖꯦꯜꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯕꯒꯨꯝꯅ ꯑꯩꯕꯨ ꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯕ ꯅꯨꯄꯥꯗꯨꯅ ꯖꯦꯜꯒꯤ ꯒꯦꯠꯇꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯑꯩꯅ ꯃꯥꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯀꯥꯁꯤ ꯇꯥꯅ ꯆꯠꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯕꯗ ꯀꯌా ꯋꯥꯈꯤꯕ, ꯀꯤꯈꯤꯕ ꯑꯉꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯟꯅꯅ ꯑꯩꯅ ꯋꯥꯒꯗꯧꯕꯗꯨ ꯇꯥꯈ꯭ꯔꯕꯅꯤ, ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯍꯥꯏꯕꯁꯨ ꯈꯪꯍꯟꯈꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯇꯥꯞ ꯎꯅꯕ ꯐꯪꯈꯤꯗꯦ꯫ ꯃꯍꯥꯛ ꯔꯤꯁꯤꯀꯦꯁꯀꯤ ꯂꯝꯕꯤꯗ ꯑꯆꯧꯕ ꯃꯍꯥꯖꯟ ꯑꯃꯒꯤꯗ ꯀꯣꯜ-ꯂꯤꯛ ꯋꯥꯏꯔꯝ ꯁꯦꯡꯕꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯆꯥ 2 ꯆꯦꯜꯂꯤ꯫ ꯃꯥꯒ ꯎꯅꯔꯕ ꯇꯨꯡꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯃꯕꯨꯡꯗꯧꯅ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕꯤꯈꯤ꯫ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩ ꯔꯤꯁꯤꯀꯦꯁ ꯐꯥꯎꯗꯨꯅ ꯀꯦꯗꯔꯅꯥꯊ ꯗꯔꯁꯟ ꯐꯪꯂꯛꯏ꯫ ꯃꯐꯝꯗꯨꯗ ꯐꯅ ꯁꯥꯡꯅ ꯂꯩꯔꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤ ꯑꯃꯁꯨ ꯊꯦꯡꯅꯔꯛꯏ꯫ ꯃꯍꯥꯛꯅ ꯑꯩꯒꯤ ꯑꯃꯝꯕ ꯀꯌꯥ ꯀꯣꯛꯍꯟꯕꯤꯈꯤ꯫ ꯉꯁꯤ ꯑꯩꯅ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯀꯦ ꯍꯣꯠꯅꯖꯔꯤꯕꯁꯤ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤ꯫ ꯁꯥꯡꯈ꯭ꯔꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯍꯥꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯋꯥꯔꯤꯗꯨ ꯇꯥꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯪꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯃꯔꯦꯛ ꯊꯠꯂꯛꯇꯦ꯫ ꯋꯥꯔꯤ ꯃꯈꯥ ꯉꯥꯏꯗꯨꯅ ꯂꯩ꯫ ꯑꯩꯅ ꯆꯤꯊꯤꯗꯨ ꯄꯤꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯌꯨꯝ ꯌꯧꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯆꯪꯕ ꯈꯔꯆꯗꯒꯤ ꯍꯦꯟꯅ ꯃꯍꯥꯛꯅ ꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯑꯆꯧꯕ ꯃꯔꯥꯜ ꯑꯃ ꯅꯝꯕꯣ ꯄꯣꯔꯤ ꯍꯥꯏꯕꯗꯨ ꯈꯛ ꯀꯥꯎꯕ ꯉꯝꯂꯝꯗꯦ꯫ ꯃꯅꯤꯄꯨꯔ ꯂꯣꯝꯗ ꯃꯥꯏ ꯍꯦꯛ ꯑꯣꯜꯂꯛꯄꯒ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯑꯩꯍꯥꯛ ꯅꯤꯡꯉꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯗꯨ ꯀꯥꯟꯅꯗ꯭ꯔꯕ ꯋꯥꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯖꯦꯜ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯗ ꯄꯥꯎ ꯌꯧꯔꯛꯂꯕ ꯃꯥꯜꯂꯦ꯫ ꯑꯩꯕꯨ ꯑꯃꯨꯛ ꯐꯥꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯑꯩꯕꯨ ꯐꯪꯅꯅꯕꯒꯤꯗꯃꯛ ꯑꯩꯒꯤ ꯃꯔꯨꯞ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯣꯕꯕꯨ ꯐꯥꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯩꯍꯥꯛ ꯐꯪꯂꯦ꯫ ꯃꯣꯕꯕꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯤꯁꯛ ꯑꯃꯅ ꯑꯩꯉꯣꯟꯗ ꯆꯤꯊꯤ ꯄꯤꯔꯛꯂꯦ꯫ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯃꯍꯨꯠꯇ ꯂꯩꯍꯧꯕ ꯅꯨꯄꯥꯗꯨꯅ ꯃꯍꯥꯛ ꯖꯦꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕꯗꯒꯤꯔ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯄꯗꯒꯤꯔ ꯍꯥꯏꯕꯗꯨꯗꯤ ꯑꯩꯍꯥꯛ ꯈꯪꯗ꯭ꯔꯦ꯫ ꯈꯪꯉꯨꯕꯒꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ꯫ ꯃꯍꯥꯛ ꯆꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯍꯥꯛ ꯊꯥꯖꯗꯦ꯫ ꯃꯊ꯭ꯋꯥꯏ ꯄꯥꯝꯃꯨꯔꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯒꯅꯤ, ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯨ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯖꯦꯜ ꯃꯅꯨꯡꯒꯤ ꯑꯃꯣꯠꯄ ꯊꯧꯗꯧꯗꯨ ꯈꯪꯂꯛꯄꯗ ꯊꯤꯒꯠꯅꯔꯛꯄꯗꯒꯤꯁꯨ ꯑꯣꯏꯕ ꯌꯥꯏ꯫ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯑꯩꯍꯥꯛ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯈꯪꯂꯦ꯫ ꯁ꯭ꯋꯥꯃꯤꯖꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕ ꯃꯇꯨꯡ ꯀꯅꯥ ꯀꯅꯥꯗꯤ ꯎꯅꯕꯤꯈ꯭ꯔꯦ꯫ ꯑꯩꯒ ꯎꯅꯈꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯃꯔꯨꯞ ꯃꯣꯕꯇꯅꯤ꯫ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯑꯃ ꯎꯅꯕꯗꯒꯤ ꯑꯃꯨꯛ ꯎꯅꯔꯨꯗ꯭ꯔꯤ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯀꯅꯥꯁꯨ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤ ꯂꯣꯠꯅꯕꯒꯤꯗꯃꯛ ꯁꯥꯍꯦꯕꯇ, ꯑꯃꯤꯅꯥꯗ, ꯑꯃꯤꯔꯗ ꯐꯥꯎꯕ ꯑꯩꯒꯤ ꯏꯃꯤꯡ ꯑꯁꯦꯡꯕ ꯍꯥꯏꯈꯤꯗꯦ, ꯑꯩꯒꯤ ꯂꯩꯐꯝ ꯇꯥꯛꯈꯤꯗꯦ꯫ ꯑꯩꯅ ꯑꯃꯤꯔꯕꯨ ꯊꯥꯞꯅ, ꯌꯥꯝꯅ ꯊꯥꯞꯅ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛꯄꯨ ꯐꯥꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯐꯥꯔꯝꯗ꯭ꯔꯕ ꯑꯩꯅ ꯇꯧꯈꯤꯕ ꯄꯥꯞ ꯑꯗꯨꯒꯨꯝꯕ ꯑꯃꯃꯨꯛ ꯂꯪꯁꯤꯜꯂꯝꯕꯁꯨ ꯌꯥꯏ꯫ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯑꯁꯦꯡꯕ ꯃꯤꯡꯕꯨ ꯑꯩꯒꯤ ꯃꯤꯡ ꯁꯅꯥꯍꯜ ꯀꯧꯏ꯫ ꯃꯦꯍꯦꯔꯥꯂꯤ ꯁ꯭ꯋꯥꯃꯤꯖꯤꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯃꯤꯔꯒ ꯀꯥꯏꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯗ ꯑꯩꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤ ꯑꯇꯣꯞꯄ ꯑꯃꯗ ꯃꯌꯨꯝ ꯄꯥꯜꯂꯝꯂꯦ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯏꯃꯨꯡꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯇꯥꯕꯗꯒꯤ ꯑꯃꯤꯔꯕꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕꯁꯤꯁꯨ ꯈꯪꯈꯤ꯫ ꯁꯥꯍꯦꯕ ꯁ꯭ꯋꯥꯃꯤꯖꯤ ꯁ꯭ꯋꯔ ꯐꯨꯔꯛꯏ, ꯃꯔꯣꯜ ꯐꯥꯏꯔꯛꯏ, ꯇꯊꯛ-ꯇꯊꯛꯏ, ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯁꯦꯡꯕꯅꯤ ꯁꯥꯍꯦꯕ, ꯑꯃꯤꯔ ꯑꯩꯕꯨ ꯀꯟꯕꯤꯈꯤꯕ ꯏꯁ꯭ꯋꯔꯃꯛ ꯑꯣꯏꯈꯤ꯫ ꯑꯩꯕꯨ ꯁꯥꯍꯦꯕ ꯍꯣꯏꯅ ꯀꯌꯥꯗ ꯊꯥꯖꯕꯤꯈꯤꯕ, ꯑꯩꯅ ꯃꯤꯅꯝꯕꯗꯒꯤ ꯑꯃꯤꯔꯕꯨ ꯁꯥꯍꯦꯕ ꯍꯣꯏꯕꯨ ꯀꯌꯥꯗ ꯋꯥꯍꯟꯈꯤꯕ, ꯃꯗꯨ ꯍꯦꯛ ꯈꯜꯂꯨꯕꯗ ꯁꯤꯔꯕꯁꯨ ꯐꯔꯦ ꯑꯃꯤꯔꯕꯨ ꯀꯟꯒꯦ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯑꯇꯩ ꯑꯃꯒꯤ ꯋꯥꯈꯜ ꯆꯪꯂꯝꯗꯦ꯫ ꯑꯩꯅ ꯅꯤꯖꯈꯤ ꯎꯃꯥꯄꯇꯤꯗ ꯃꯁꯤꯃꯇꯪ ꯉꯝꯍꯟꯕꯤꯌꯨ ꯍꯥꯏꯅ꯫ ꯑꯩꯅ ꯑꯁꯤꯃꯁꯨ ꯅꯤꯖꯈꯤ, ꯑꯩꯒꯤ ꯏꯔꯥꯟꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯨꯝꯅꯃꯛ ꯐꯪꯍꯟꯕꯤꯌꯨ, ꯑꯗꯨꯒ ꯃꯥꯒꯤ ꯁꯅꯥꯆꯔꯟꯕꯨ ꯑꯃꯨꯛꯇꯪ ꯗꯔꯁꯟ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ꯫ ꯍꯧꯖꯤꯛ ꯄꯨꯝꯅꯃꯛ ꯐꯪꯍꯟꯕꯤꯔꯦ, ꯀ꯭ꯔꯤꯄꯥ ꯄꯤꯅꯕꯤꯔꯦ꯫ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯆꯍꯤ ꯅꯧꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯤ ꯏꯆꯥꯒꯤ ꯃꯁꯛ ꯎꯔꯦ꯫ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛ ꯌꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯃꯄꯥ ꯑꯣꯏꯕꯅ ꯀꯔꯤ ꯑꯃꯨꯛ ꯄꯥꯝꯈꯤꯒꯅꯤ? ꯑꯣ, ꯏꯆꯥꯅꯨꯄꯤꯒꯗꯤ ꯎꯅꯔꯦꯗꯅ ꯑꯗꯨꯗꯤ? ꯁ꯭ꯋꯥꯃꯤꯖꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫
ꯁꯥꯍꯦꯕ, ꯁꯪꯕꯥꯅꯕꯤꯗꯣ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯈꯠꯂꯛꯏ, ꯑꯗꯨꯒ ꯁꯣꯟꯊꯥꯡꯅꯅ ꯁꯣꯟꯕꯒꯨꯝ ꯇꯧꯏ꯫ "ꯑꯣ, ꯁꯪꯕꯥꯅꯕꯤ꯫ ꯃꯥꯅꯤ ꯁꯥꯍꯦꯕ, ꯃꯥꯅꯤ ꯁꯥꯍꯦꯕ, ꯃꯤꯍꯥꯠꯄꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯀꯂꯪꯀꯅ ꯃꯍꯥꯛ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯌꯨꯝꯕꯥꯟ ꯊꯤꯕꯤ ꯑꯣꯏꯅ ꯃꯥꯡꯂꯒꯗ꯭ꯔꯥ ꯋꯥꯔꯝꯃꯤ꯫ ꯃꯆꯥꯒꯤ ꯏ ꯈꯨꯖꯣꯛ ꯊꯛꯄꯒꯤ ꯄꯥꯞ ꯑꯩ ꯍꯧꯖꯤꯛ ꯀꯣꯛꯂꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯌꯨꯝ ꯑꯃꯨꯛ ꯄꯥꯜꯂꯝꯕ ꯄꯥꯟꯐꯝ ꯊꯣꯛꯏ ꯊꯥꯖꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯅꯨꯄꯥꯒꯤ ꯃꯄꯥꯟ ꯇꯥꯡꯕ ꯅꯠꯇꯅ ꯀꯔꯥꯝ ꯆꯥꯎꯔꯕ ꯅꯨꯄꯥꯗꯒꯤ ꯑꯣꯏꯔꯕ ꯁꯃꯥꯖ ꯑꯁꯤꯗ ꯃꯔꯣꯝꯗꯣꯝ ꯀꯔꯝ ꯍꯤꯡꯕ ꯉꯝꯒꯅꯤ? ꯃꯄꯨꯔꯣꯏꯕ ꯂꯩꯅ ꯃꯍꯥꯛꯄꯨ ꯈꯣꯡꯒꯣꯏꯅꯈꯤꯕꯗ ꯁꯃꯥꯖ ꯑꯁꯤꯅ ꯀꯨꯝꯃꯩ ꯑꯣꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ ꯍꯥꯏꯕ ꯑꯩꯍꯥꯛ ꯏꯁꯥꯅ ꯈꯪꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯂꯧꯕꯤꯔꯤꯕ ꯅꯨꯄꯥꯗꯨꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯑꯩꯅ ꯄꯥꯡꯊꯣꯛꯐꯝ ꯊꯣꯛꯄ ꯏꯊꯧ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯂꯦ꯫ ꯄꯪꯕꯗꯒꯤ ꯑꯩꯅ ꯃꯥꯕꯨ ꯑꯍꯥꯟꯕꯗ ꯋꯥꯔꯧꯔꯝꯃꯤ꯫ ꯑꯆꯨꯝꯕꯅꯤ ꯁꯥꯍꯦꯕ, ꯑꯩꯅ ꯅꯨꯃꯤꯗꯥꯡꯗꯨꯗ ꯑꯃꯤꯔ ꯐꯥꯈꯤꯕꯒꯤ ꯋꯥꯁꯤ ꯃꯈꯣꯏꯅ ꯉꯥꯡꯅꯕꯗꯒꯤ ꯇꯥꯔꯝꯗ꯭ꯔꯕ ꯑꯩꯒꯤ ꯑꯁꯥꯎꯕꯒꯤ ꯃꯩꯍꯧꯗꯨ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯩꯍꯥꯛ ꯈꯪꯗꯦ꯫ ꯃꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯑꯩ ꯍꯧꯖꯤꯛ ꯈꯪꯂꯦ꯫ ꯃꯍꯥꯛꯄꯨ ꯊꯥꯒꯠꯐꯝ ꯊꯣꯛꯏ ꯊꯥꯖꯔꯛꯂꯦ꯫ ꯃꯥꯒꯤ ꯃꯄꯥꯟꯗꯒꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯔꯣꯏꯕ ꯐꯪꯖꯔꯤꯕ꯫ ꯑꯩꯍꯥꯛ ꯎꯃꯥꯄꯇꯤꯒꯤ ꯆꯔꯟꯇꯕꯨ ꯀꯣꯟꯗꯨꯅ ꯑꯩꯒꯤ ꯄꯥꯞ ꯀꯣꯛꯍꯟꯕꯤꯌꯨ ꯅꯤꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯂꯥꯟꯈꯤꯕ ꯏꯔꯥꯟꯒꯤ ꯄ꯭ꯔꯥꯌశ్ꯆꯤꯠ ꯏꯁꯥꯅ ꯐꯪꯐꯝ ꯊꯣꯛꯏ꯫ ꯑꯩꯒꯤꯗꯃꯛ ꯀꯔꯤꯒꯤ ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯃꯔꯨꯞꯄꯨ ꯆꯦꯟꯅꯐꯝ ꯊꯣꯛꯄꯒꯦ? ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯦꯁꯇ ꯃꯍꯥꯛ ꯑꯩꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯇꯨꯅ ꯍꯣꯠꯅꯕꯤꯈꯤꯕ ꯃꯤꯅꯤ ꯍꯥꯏꯕ ꯊꯥꯅꯥꯅ ꯈꯪꯈ꯭ꯔꯕꯅꯤ꯫ ꯑꯩꯍꯥꯛ ꯏꯁꯥ ꯆꯣꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯃꯔꯨꯞꯀꯤꯗꯃꯛ ꯃꯥꯌꯣꯡ ꯌꯥꯔꯒ ꯂꯦꯞꯂꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯁꯥꯍꯦꯕꯇ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯖꯅꯤꯡꯕꯅꯤ꯫ ꯁ꯭ꯋꯥꯃꯤꯖꯤ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯦꯍꯦꯔꯥꯂꯤ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯑꯦꯁ.ꯄꯤꯅ ꯃꯉꯣꯟꯗ ꯅꯣꯡꯃ ꯇꯝꯈꯤꯕ ꯋꯥꯐꯝ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤꯗ ꯌꯦꯡꯈꯠꯂꯛꯏ, ꯍꯥꯏꯔꯛꯏ, "ꯏꯁꯥ ꯆꯣꯡꯊꯣꯛꯄꯤꯔꯒꯦ, ꯁꯔꯦꯟꯗꯔ ꯇꯧꯔꯒꯦ ꯑꯁꯤꯅꯤ ꯇꯥꯛꯄꯤꯔꯤꯕꯁꯤ?" "ꯃꯥꯅꯤ ꯁꯥꯍꯦꯕ"꯫ ꯃꯦꯍꯦꯔꯥꯂꯤ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯩ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯋꯥꯐꯝ ꯑꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯆꯣꯡꯊꯣꯛꯂꯕ ꯐꯥꯎꯕ ꯃꯨꯕꯕꯨ ꯊꯥꯗꯣꯛꯇꯕꯁꯨ ꯌꯥꯏ, ꯃꯈꯣꯏꯅ ꯊꯤꯔꯤꯕ ꯃꯤꯁꯛ ꯐꯪꯂꯕꯗꯁꯨ꯫ ꯁ꯭ꯋꯥꯃꯤꯖꯤꯅ ꯍꯦꯛ ꯆꯣꯡꯊꯣꯛꯂꯨꯕꯗ ꯑꯃꯤꯔꯕꯨ ꯐꯥꯈꯤꯕꯒꯤ ꯋꯥꯐꯝ ꯁꯣꯏꯗꯅ ꯅꯤꯡꯁꯤꯡꯅꯔꯛꯀꯅꯤ꯫ ꯂꯣꯏꯅꯅ ꯃꯥꯕꯨ ꯀꯔꯝꯅ ꯀꯜꯂꯛꯈꯤꯕ, ꯀꯅꯥꯒ ꯃꯇꯦꯡ ꯂꯧꯔꯛꯄ ꯄꯨꯝꯅꯃꯛ ꯊꯣꯛꯂꯛꯀꯅꯤ꯫ ꯃꯇꯦꯡ ꯄꯤꯔꯛꯄꯁꯤꯡꯗꯨ ꯁꯔꯀꯥꯔꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ ꯂꯥꯜꯍꯧꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤꯕ ꯀꯥꯡꯕꯨꯅꯤ꯫ ꯃꯈꯣꯏꯒꯤ ꯊꯧꯗꯧ ꯊꯧꯑꯣꯡ ꯐꯅ ꯁꯦꯡꯂꯕꯁꯨ, ꯑꯆꯨꯝꯕ ꯐꯅ ꯑꯣꯏꯔꯕꯁꯨ, ꯃꯈꯣꯏ ꯍꯧꯖꯤꯛꯇꯤ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯀꯟꯈꯠꯂꯦ, ꯑꯩꯈꯣꯏꯕꯨ ꯃꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯅ ꯆꯥꯔꯖ ꯇꯧꯔꯛꯀꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯨꯞꯁꯤꯟꯕ ꯋꯥꯒꯅꯤ꯫ ꯀꯨꯞꯁꯤꯜꯂꯕ ꯐꯥꯎꯕ ꯃꯣꯕꯒ ꯁ꯭ꯋꯥꯃꯤꯖꯤꯒ ꯂꯩꯅꯔꯝꯕ ꯃꯔꯤꯗꯨ ꯊꯤꯒꯠꯅꯕꯒꯤ ꯇꯥꯟꯖꯥ ꯃꯈꯣꯏ ꯐꯪꯂꯕꯅꯤꯅ ꯊꯤꯒꯠꯂꯛꯇꯅ ꯈꯛꯇꯣꯛꯂꯣꯏ꯫ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯑꯃꯨꯛꯇꯪ ꯌꯦꯡꯖꯒꯦ, ꯁ꯭ꯋꯥꯃꯤꯖꯤꯁꯨ ꯈꯟꯊꯕꯤꯌꯨ꯫ ꯑꯩꯒꯤꯗꯤ ꯍꯥꯏꯖꯈ꯭ꯔꯦ, ꯃꯗꯨ ꯑꯩꯒꯤ ꯑꯔꯣꯏꯕ ꯋꯥꯔꯦꯞꯅꯤ꯫ ꯐꯔꯦ, ꯋꯥ ꯑꯃꯇꯪꯒ ꯍꯧꯗꯣꯛꯆꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯋꯥꯃꯤꯖꯤꯅ ꯆꯣꯡꯊꯣꯛꯄ ꯇꯥꯔꯕꯗꯤ ꯏꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛꯇꯪ ꯈꯪꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯥ? ꯁ꯭ꯋꯥꯃꯤꯖꯤ ꯉꯥꯏꯍꯥꯛ ꯈꯟꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯕ ꯃꯥꯜꯂꯦ ꯅꯤꯡꯏ ꯁꯥꯍꯦꯕ꯫ ꯀꯅꯥꯁꯨ ꯈꯪꯗꯅ ꯑꯩꯍꯥꯛ ꯆꯠꯈꯤꯕ ꯄꯥꯝꯂꯦ꯫ ꯅꯨꯡꯁꯤꯖꯔꯕꯤ ꯃꯩꯇ꯭ꯔꯕꯥꯛ ꯊꯥꯗꯣꯛꯂꯝꯕ ꯇꯥꯔꯦ꯫ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯂꯝꯆꯠ ꯑꯁꯤꯅ ꯏꯆꯥꯅꯨꯄꯤꯕꯨ ꯈꯨꯗꯣꯡ ꯊꯤꯍꯟꯕꯁꯨ ꯌꯥꯏ꯫ ꯃꯍꯥꯛ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯦ, ꯁꯥꯒꯩ ꯑꯃꯒꯤ ꯃꯧ ꯑꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯀꯅꯥꯅꯣ ꯍꯥꯏꯕ ꯏꯃꯨꯡꯗꯨꯅ ꯁꯦꯡꯅ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯒꯤꯗꯤ ꯑꯩꯒꯤꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯀꯔꯝꯅ ꯀꯥꯏꯍꯧꯔꯨꯒꯅꯤ ꯁꯥꯍꯦꯕ? ꯑꯩꯍꯥꯛ ꯏꯆꯥꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ, ꯑꯩꯍꯥꯛ ꯃꯄꯥꯅꯤ꯫ ꯃꯥꯅ ꯑꯩꯕꯨ ꯃꯄꯥꯅꯤ ꯈꯜꯂꯒ ꯃꯍꯥꯛ ꯍꯦꯟꯅ ꯋꯥꯒꯅꯤ꯫ ꯑꯩ ꯁꯤꯔꯕꯁꯨ ꯃꯗꯨ ꯄꯥꯝꯗ꯭ꯔꯦ꯫ ꯁ꯭ꯋꯥꯃꯤꯖꯤ ꯁ꯭ꯋꯔ ꯐꯨꯔꯛꯏ, ꯇꯊꯛꯏ꯫ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯑꯄꯥꯝꯕꯗ ꯑꯩꯅ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯖꯒꯅꯤ? ꯑꯗꯨꯕꯨ ꯑꯃꯨꯛꯇꯗꯤ ꯈꯟꯊꯕꯤꯈꯣ, ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯄꯥꯡꯒꯜ ꯀꯜꯍꯟꯅꯤꯡꯏ꯫ ꯗꯥꯛꯇꯔ ꯑꯃꯇꯪ ꯇꯥꯟꯅꯁꯤ, ꯄꯥꯡꯒꯜ ꯀꯜꯂꯕꯗꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯟꯒꯅꯤ꯫ ꯃꯗꯨꯒꯤ ꯀꯩꯁꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯃꯣꯕꯒꯤ ꯑꯋꯥꯕ ꯍꯦꯛ ꯀꯣꯛꯄ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯑꯅꯥꯕ ꯄꯨꯝꯕ ꯀꯣꯛꯈꯤꯒꯅꯤ꯫ ꯊꯤꯅ ꯇꯨꯁꯤꯜꯂꯨꯕꯗꯒꯤ ꯍꯛꯆꯥꯡ ꯈꯔ ꯁꯣꯟꯊꯕꯅꯤ, ꯗꯥꯛꯇꯔꯅ ꯌꯦꯡꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯇꯛꯁꯤꯟꯕ ꯉꯝꯗ꯭ꯔꯕꯒꯨꯝ ꯁ꯭ꯋꯥꯃꯤꯖꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁ꯭ꯋꯥꯃꯤꯖꯤꯅ ꯑꯃꯨꯛꯁꯨ ꯁꯣꯜꯂꯛꯏ, "ꯃꯔꯥꯜ ꯂꯩꯇ꯭ꯔꯕ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯑꯩꯅ ꯑꯣꯟꯊꯣꯛꯅ ꯋꯥꯍꯜꯂꯦ꯫ ꯍꯦ ꯎꯃꯥꯄꯇꯤ, ꯃꯣꯕꯕꯨ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ, ꯐꯪꯐꯝ ꯊꯣꯛꯄꯗꯨ ꯑꯩꯕꯨ ꯐꯪꯍꯟꯕꯤꯌꯨ꯫ ꯑꯩꯅ ꯑꯁꯤꯃꯁꯨ ꯈꯜꯂꯝꯃꯤ, ꯃꯍꯥꯛꯀ ꯇꯥꯟꯅꯔꯒ ꯆꯤꯡ ꯃꯥꯟꯗ ꯀꯣꯏꯂꯣꯠ ꯂꯣꯠꯇꯨꯅ ꯂꯩꯍꯧꯕ ꯏꯔꯩꯕꯥꯛ ꯃꯆꯥꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯒ ꯁꯔꯀꯥꯔ ꯑꯁꯤꯒ ꯁꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯃꯈꯣꯏꯅ ꯄꯥꯝꯕꯗꯨ ꯁꯦꯡꯅ ꯍꯥꯏꯗꯣꯛꯍꯜꯂꯒ ꯁꯃꯥꯖ ꯑꯁꯤꯗ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ? ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯑꯔꯦꯝꯕ ꯑꯣꯏꯔꯦ"꯫ ꯁ꯭ꯋꯥꯃꯤꯖꯤ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯁ꯭ꯋꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫
ꯃꯦꯍꯦꯔꯥꯂꯤ ꯃꯔꯨ ꯂꯨꯛꯅ ꯇꯥꯔꯝꯕꯗꯒꯤ ꯈꯪꯌꯦꯡ ꯌꯦꯡꯈꯠꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ, ꯄꯣꯊꯥꯕꯤꯌꯨ ꯁ꯭ꯋꯥꯃꯤꯖꯤ, ꯑꯩ ꯈꯪꯖꯔꯦ꯫ ꯏꯁ꯭ꯋꯔꯅ ꯁꯣꯏꯗꯅ ꯊꯧꯖꯥꯟꯕꯤꯒꯅꯤ꯫ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯄꯣꯊꯥꯕꯤꯅꯕ ꯇꯧꯕꯤꯔꯣ꯫ ꯑꯩꯁꯨ ꯆꯠꯆꯔꯒꯦ꯫ ꯑꯩꯅ ꯉꯝꯕ ꯍꯣꯠꯅꯖꯒꯦ꯫ ꯐꯔꯦ ꯁꯥꯍꯦꯕ, ꯁꯂꯥꯝ ꯇꯧꯖꯔꯤ꯫ ꯁꯂꯥꯝ ꯁ꯭ꯋꯥꯃꯤꯖꯤ꯫ ꯃꯦꯍꯦꯔꯥꯂꯤ ꯁꯪ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯀꯥꯁꯤꯗꯥꯁ ꯃꯟꯗꯤꯔ ꯃꯅꯥꯛꯇ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯐꯝꯂꯝꯕꯗꯒꯤ ꯃꯦꯍꯦꯔꯥꯂꯤ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯦ꯫ ꯑꯩꯒ꯭ꯌꯥꯅ ꯍꯥꯏ, ꯁꯥꯍꯦꯕ, ꯁ꯭ꯋꯥꯃꯤꯖꯤꯒꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯁꯣꯟꯊꯈꯤꯕ ꯑꯁꯤꯗ ꯅꯨꯡꯁꯥ ꯊꯤꯕ ꯑꯃ ꯄꯣꯛꯂꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯨꯃꯤꯗꯥꯡ ꯕ꯭ꯔꯇ ꯀꯠꯂꯕꯁꯨ ꯆꯔꯥ ꯅꯥꯝꯃꯗꯤ ꯑꯗꯨꯝ ꯐꯪꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯍꯥꯟ ꯇꯨꯁꯤꯟꯈꯤꯕ ꯅꯨꯃꯤꯠꯇꯒꯤꯗꯤ ꯆꯔꯥ ꯑꯃꯗꯨ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯐꯪꯈꯤꯗ꯭ꯔꯦ꯫ ꯆꯤꯊꯤ ꯑꯃꯈꯛ ꯐꯪꯈꯤꯕ ꯑꯗꯨꯗꯒꯤ ꯍꯛꯆꯥꯡ ꯁꯥꯊꯤꯅ ꯁꯣꯟꯊꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯞꯇꯨꯅꯇ ꯃꯔꯩꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯥꯍꯦꯕꯅ ꯎꯄꯥꯏ ꯑꯃꯠꯇꯗꯤ ꯑꯩꯁꯨ ꯅꯤꯡꯁꯤꯡꯖꯔꯤꯕꯅꯤ ꯑꯩꯒ꯭ꯌꯥ꯫ ꯗꯥꯛꯇꯔꯒ ꯇꯥꯟꯅꯁꯤ ꯍꯥꯏꯕꯁꯨ ꯌꯥꯕꯤꯗ꯭ꯔꯦ꯫ ꯑꯕꯟꯊꯥ ꯑꯁꯤꯗ ꯀꯔꯝꯅ ꯅꯝ ꯍꯥꯗꯨꯅ ꯁꯨꯞꯅꯒꯤ ꯆꯅꯥꯝꯔꯤꯇꯗꯪ ꯐꯪꯕꯁꯤꯅꯗꯤ ꯏꯁ꯭ꯋꯔꯅ ꯇꯝꯕ ꯑꯃ ꯂꯩꯔꯝꯂꯒꯅꯤ꯫ ꯀꯥꯁꯤꯗꯥꯁ ꯃꯈꯥ ꯇꯥꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫